Good afternoon, my dear students. Say class 11. Noi munna tau madam noi da tak pasi hodrung da karigumba khara dumaina noi da haige. Huji che admission chi tawbagi yamna darkar oire admission chi tawdaba targadi noi se school si dei se da noi che tamira tamdrira haibagi dumaina karigumba khangdaba khara legani adagi taw adugi mathak today noi fi ama school gi obasingduna dongane school gi authority gi matam dugi oina hujik oiriba pandemic oiriba si corona si gi oina kari no maina khana jarapa yabagi condition legani adubu admission je si first ta dumaina yamna necessary oiba pot amane ba admission je tawdaba taragadi nakoi gi chapchaba tamtaba ama dumaina khangde school na adugi mathak today exam tawgadore noigi ko 40 marks ki tawgadabani exam ama tawga taragadi at least noi admission tawdaba taragadi karmaine exam do appear tawbagi condition lakani sina jingba legani aduna hairiba sigi before exam se sigi mamangdadi nakoi mayam adumaina admission do tawthokpa ama mathau tai natragadi adumaina oja singi side tagi haitare yamna kogi karamba satra singno karino haibana jingba khangdabagi confusion leiba sina jingba mayam ama leigani ba huji adumaina leiribani ko condition se adubu se 40 marks ki tawgadoriba parikha se sidaista noi se 11 jawra abanina noina biology haiba matam sita ani thokna khaido ing hana madam na so haigredana botany haiba maga zoology portion duna sar alina dumaina 20 marks sengola ani madam na 20 marks ama semani madam gi 20 marks ya sigi sidi akoigi se ngahan tawgiba akoigi moses haibaduga gymnosperm duga adegi pteridophyte na ngasi madam na tawgadoriba se sigi ahum sidagi 20 marks semake aduga nakoida hangba yaba question mayam ama madam na nainaraga pigani adugi singdudagi amuk hangalaga question semaga dumaina tawgadabni 11 jawra agadi hanagi 10 gi oiba mong duda lebadi yararoi yamna regular oina study tawba ma changani ado hairiba singsi nakoi si class se chang 9 ni yawba ma changi haidi nunti gi taiba khara singsi dei physics ki oro chemistry oro bio oro maths oro any subject sing che loina mang noi yawba ma changi adu chang 9 ni yawra kanda taiba khara du munna taraga larik tu da textbook tu maga paraga adugi matung du dei tuda nakhoida nathanta na question mayam ama thokcharakadabani adudagi akhangba haibadu oigidoribani adu suboti hona dabida noise kamaina kano tawgani adu exam tawdosi noida open book test adana dumaina yumda tawgadabani yumda tawwe haibadu mangai noina supa pada taragadi nakhoina karmain tawdana iba haigadoinoba yam piingai class ki dumaina ni haidana macha abc 1 2 3 gi wafam natre tension ba khaidokpadu natre karigumba akoigi application type question mayam ama laani poto kharadi poto gi maramda details oina khangba ma darkar la aba matam neba aduna noina yam hunaba ma darkar oire fare sina mo ogre huji madam na tawgodori basi ngasi se terido fight toge adugo exam gi portion di ngahan gi most liver wort haba amaga khaidokidana ko moses today da adugi hairiba sidai seida terido file lae ngarang tokiba gymnosperm do han pikibado aduga si singse lere adu hairiba sigi ahum sigi question oithokpa yaba question mayam ama adumaina naina dana pikhalakani adu ngasi oinadi terido file se torasi terido file habasi karino habida akoina fern habado makoise lei sate akoina yumdaga yamna haunabani akoi kari haini walking fern ka hairiba ediantum ka hairiba se si akoina fern ji mana khudingmakse karmain tawge haba matamda leaf khudingmakse ngalingai matamda di moise light green oiganeba aduga mature oirakanda dark green oirakaneba hairiba dark green oiraba matamse leaf amana dark green oiraktargadi madu akoina leaf to lire mature oire haina khangadorini ko adu pteridophyte ka ataisingduga khenaba mamam leigani loina ma khenaba leigadorini ngahan gymnosperm du su leigredana like adumaina pteridophyte habasi su khenaba mayam ama leiganeba pteridophyte si karmai tawge haiba matamda makoise terrestrial plant oiganeba se first terrestrial plant ne two possess vascular tissue haiba ko terrestrial plant
haiba terrestrial habitat, aquatic habitat, sumaina makhan mayam lay. Aquatic that means the water, adagi terrestrial that means the land, haiba ko land habitat oibneba. Adu oiba targasu moise vascular tissue hai tare ko si possess tawdeba pugu yawganeba. Vascular tissue that means the kari no xylem and phloem. Function of the xylem is see absorb water and minerals from the soil and then up water pikhala ani aduga phloem na distribute tawgani moise ko adugi phloem ga xylem ga stay se yam pak sana mung leigre ko mogi manung du dei de chaliba macha mayam companion cells kari do aduga moise fertilization tawba matamda kari sangani haba matamda water changani haba aduna fertilization tawba matamda water changne na moisibu amphibian or plant kingdom harga su khangnayeba amphibian adi karino ising de su leiba ngamba kangphan de su leiba ngamba de amphibian kawgidana like adumaina hairiba sigi pteridophyte hairiba se sigi sisu adumaina magi se at the time of fertilization the high direct reproduction gi timing chi the water darkar oi hadana moisibu amphibian of the plant kingdom harga khangnaganeba ado sigi sidi kai dogodagi haba matamda root adigi stem leaf sina jingba singje phadana differentiate tawrga leiganeba ngahan algae tawhiba matamda di differentiate tawrga leigideba moise se akogi punda punjhalaga leiba undifferentiated into root stem and leaves that is called the thallus and haigidana adu oidre sidadi haidi si develop tawraba pambi neba aduna root stem leaf singje leirani haiba singje sune vascular tissue singje loimba possess tawgane bako vascular tissue that means the xylem and phloem da and then at the time of maturity da kaidorani haiba matamda leaf to mature oiraba matamda kaidorani haiba matamda spore se leaf sida pugadorini ramaina pugani sporophyll haise ko sporophyll haidi kaino spore bearing organ spore do yauriba organ puriba organ du sporophyll kawani Karawaida pteridophyta aduga spore dubuna kari harga khangne sporangia harga khangna ganeba khange ko se sporophyll haita di spore bearing organ adi sporangia harga spore si si krai de puduino mature or leaf to the puduini leaf khuding ma kilon puga dra puro certain leaves karamba certain leaves mature certain leaves the puganeba si khara khangada bani ko sugumba tam sporophyll sporangia ka haiba singje si di khara noi by heart of masangani aduga spore mother cell do adugi duna kaidorani sporangia kanano spore sigi do kaidorba meiosis dudai duda adumaina zatharani aduga spore si puthorkadoriba meiosis haibasi cell division ani lebido mitosis and the meiosis na reproductive cell do toba mitosis na other parts of the body dudai duda togudamni ko yanchi bokti leire ko then mathang de sumaina lasi Hujiki meiosis to bow like reco. Meiosis cell division is sporangia singse undergo tawraba matungda spores produced torkani in high reco. Then matanga quick spores singse loin makzap manner masacos. Matsap manner with target equal over target madubu aquena homo spori or another homo sporas kind of homo that means the equal hinico manaba. Ado high basi dioptris ka high basi walking fornje. Sisi kuni amna kaman oina khangba poni ko sigi sing si dai the oiganeba homospori oibase haidi spore se kogi one type for everything se aduga kogi two types kumba oiba targadi moidugo koina heterospori di mana da ko heterosporus kaina khangnagani aduga megaspore haita di female sizinarani female gi oiba spore duguna megaspore adagi male gi duguna microspore harga sizinaganeba sigisina ani thokna dumaini heterospori oibagi matangdani heterospori isna selaginella ka hairi base sigisde heterospori o male duna kari oiba akoina se microspore kain sizinai female gi na megaspore na sizinare karamba condition da heterospori condition da homospori di asidai da one type oigadamni spore do duna walking pond dioptris kaije sigi oibasigi example ani se dumaina khangba jam darkar oiniko one type homospori atuga two types organa heterospori megaspore and the microspore male and the female and the male adun silagenella gumbada aduga spore se germinate torkadoini aduga kari puthorkador ba gametophyte puthorkadori haibaside da
monoecious oitaragadi kari condition da homosporous species da dioecious oitaragana heterosporous species da oigani monoecious haidi karino akoina bisexual haise sije monoecious ne haidi male and the female se haiba pulap jauminaba aduidubu akoina bisexual kawi adugumbadubu atopa maron amada monoecious adagidi amuk unisexual hairabna sizinabado tongan tongana yaubado adugidudana kari haraga khangnai haikanda dioecious hairaga khangnaiba se akoina awathabigumba singse dioecious ni chaina harose gumba singse sisina akoigi monoecious ni haidi sina ko unisexual adagi sigi chaina rose gumba party dudana bisexual flower ne ba moisi leise ko sigi se leiraba matung chida the gametophyte habasidi small oise kaino gametophyte ni small oise small oibadanatin multicellular free living thalloid or photosynthetic thalloid that means the ikhai khaidoktana laibado kari pono ikhai khaidoktana laise gametophyte ni ko aidi moidi pulap punjalaga laigadori photosynthetic chu lairani oirani photosynthetic oibataragadi machinjakada sungjaba ngamgadori ni ko masibu kari kauge haba matamda prothallus imperfern go prothallus pro that means the initial stage biology ki da pro balataga di mado ahobo stage amamamne na lawi ko haiding ngalingai matamni oibanena si box laigraba matungda gamete to akoina fusion tawrani fuse tawba that means punsalapa si bokoina syngamy haraga khangnai SYNGAMY syngamy haraga khangnai syngamy se karai da tawi haitargadi archegonia da tawi then adudagidi zygote develop tawrani aduga kari tawba sporophytic plant amo oina tholani adaida sida archegonia haina seasonarisi female reproductive organ do archegonia kawi male reproductive organ ne antheridia kawi ko adui tari fusion of gamete laisi maktabu karai da tawgani female du da tawgadori bani adui targadi fusion of gamete se syngamy tawre occur tawre karai da tawgadori ba archegonia da C1 mark yam hangan ba po ni ko moise se fusion of gametes syngamy kai tawi haidi noina archegonia dan khumdoini and then adudagidi zygote develop tawrani aduga kaidoba mogi ma anoba into the sporophytic plant amo oina sakhiba siboxina pteridophyte kini ko se aduna sigisi noisi amuk sumaina pikiba singchi ngangi basimuna taramgani ana khali medam na ngangi se adugi matungde pikiba singchi amuk yengani adugi loina na larikta amuk yengani sina jingba sumaina tawdorini aduna ngasi sibokse di tawrani pteridophyte ki ko adu exam ki oina pteridophyte ka gymnosperm ga adigi akoina bryophyte haitare ko moses ki do liver wort ka tawgibudo adugi do ahum se tawsi 20 marks ki semakadabani adu noide haining base ngasai ahan bedeso dumaina haigre ujiki admission gi wafam sing duma adumaina noi fajana athuba matamda before the exam da dumaina loisan na tawbaga loina na classes sang na ini yahon yawba sisini ko aduga 10 ge dumaina 11 ga di manararoi maram di volume do yamna chawkhala banina phare ngasi gi di sibok tawrji ko 11 students